Council of Higher Secondary Education Manipur na tha asigi taraga taretage Class 11 amadi 12 examination pangthoknabagidamag semsaba pumnamag loisilakle. March 13 fauba chathagadawriba examination asi mapung fana pangthokpa yanaba lub amatana Bandh Blockade yauna makhal amatagi ayat apan pibigano haina Cohsem gi chairman T Ozit na appeal tawrakle. Imphal West ke Babu Parada laiba Cohsem gi office ta Paumi Shinga unaba amada chairman nasina makha taraduna class 12 ki exam asida science stream gi oina mahiroi lishing kun ga chanipan marifutara humdoi art stream da mahiroi lising taret ka chatru kuntra gani thoi amadi commerce stream da mahiroi chamngan nifuna sarug yagane masigi damag ching the exam center kuntra gani pan amadi tampak the exam center humfutara maripunna cha matara gani thoi hangle aduga class 11 gi oina tongan ba institution chani kun gamapan gi mahiroi lishing kuntra gani thoi ga chanipan kunna saruk yagani haike chairman asina makha taraduna class 12 ki exam ase kanglon chumna pangthokna bagidamak miyoi ahumna saba flying squad team nifugani pan semduna exam center singda koina chatuna yengshingani masigi mathakta ching amasong tamda laiba mahiroi lup amadi atai lup singi volunteer singshu exam center singda koina chatuna council asigi mateng pangani Amaromda haukiba chahi singda social media da question leak ki wathok khara thokiba dusho chahi asidadi thoktanaba council na ahen bathabak sing laukatle irang asina maram oiraga council asigi official singna changba nungai roidaba mafam singda district administration ga tanaduna district official sing haplaga exam asi pangthoknaba hotnari haike Question package से envelope तो लाकर दो बुनी envelope से खाई में मांगते कोई ना video coverage हमें local लगा सिर्फ dedicated WhatsApp number हमें पीछे मसीदा upload तो बियर कर दो बुनी कोई ना वाना होना जरिबा class 11 अमसुंग 12 की परीक्षा से मपुंग फान अभी की दमुक्ता आयग ना मणिपुर दे लेबीरे बस CSO सिंह parent guardian सिंह छात्र छात्री सिंह लेबीरे खुदी मुना Bandh Blockade से हरिबा परीक्षा की मतम से Bandh Blockade मत तो विधना इंग सिंह ना तुंगी युम्बी खंग दोरिबा तुंगी अफब महिरों पुथोक कदोरिबा सिगुम्बा क्लास 12 की परीक्षा से मपुंग फाना पांगथोंगनबा होनबदा मणिपुर मियाम खुदिमुक्तगी कोऑपरेशन निजरी है।